Ahanbada maru oiba pau pizari. Manipur Chief Minister na Kangpokpi District Police Team da mana onya lupa lakh tara pikre. Amadi Amukona Sinduna protest day against the division policy of the government of India haiba hiramda wakat mifam ama ngasi Kwakachal Bajarda famkre. Kurumzari Wani TV na pizaba numidangi Manipuri pau midyang tabiri basingbu Jennifer Sarmana taram nokchari. Hauzik pau sandok na pizari. Kangpokpi District Police ke team na chahi asigi May amadi June faubada international market ta charakna lupa crore yangkhai nipal lakh marfu tara manga rongi oigadaba heroin powder kg mariga gram chani humputara mathoi fagat pangam kiba aduda police singi thodang masa khangbiduna pukning thogatpo oina ngasi CM Secretariat ta Manipur gi Chief Minister N Birena selgi mana oina lupa lakh tara Kangpokpi District Police ke team da khotsina khre. Lamdam asigi police amadi army na Manipur lengak na pakhat lakliba war against drugs 2.0 gi khongthang asi sagat pagi damag CM na thagat pasu phongdokhi thorom aduda Manipur gi DGP P Dongel amadi makok thongba police officer kaya su saruk yakhi by this way only really really Amukona Sinduna protest day against the division policy of the government of India haiba hiramda wakat mifam ama ngasi Kwakachal Bajarda famkre. Wakat mifam aduda Amukogi President PH Nandoluwang na phongdokhibada India amadi NSCN IM gi wangmada without territorial limit haiba wahai asi hapchinduna ceasefire extend tawrakpa amadi madugi maramda government of India na furup singi marakta khaibung tahanaba seliba thausil adugi mayokta kana yaningdaba phongdokhi loinena Inglising ani amada Manipur gi apunba saktam kaibe yaroi haiduna ihau horakpadagi June 19 gi thodok adu thokibani. Mahak na makha taraduna Government of India na Kanglup Purupta Yumpham Oiba Lal Holup amadi organization kara sizinaraga adungai Inglising ani amada Manipur gi apunba saktam kai naba silakpada Manipur gi miyamna apunba gi saktam kai bi yaroi haina achetpa firep ama lepkhiba adudagi hena kanba firep ama lokhatpa mathau tarakle maramdi hauzik su Manipur gi apunba gi saktam kai naba India government na sinba leptri Inglising ani amada laikiba thongnaling jail hauzik so hanba laitna singnarakpa khudingmak thengnanaba honakani haina phongdokhi Manipur gi apunba saktam thugaiba pamba Kanglup Purupta Yumpham Oiba lalulup sing atai organization singda amukona haijening nibidi Manipur gi apunba saktam gi mayokta leiba khudingmak amukona pungning sawate adugumba Manipur gi apunba saktam thugana honaba khudingmaki mayokta amukona lepli aduna amukona miyam ga loinana lepningeda Manipur gi apunba saktam thugaiba ngamoi Ngasi Rims Blood Donor Community amasung Golden Jubilee Celebration Committee na sinduna World Blood Donors Day ga mari lenina donating blood is an act of solidarity. Join the effort and save the life haiba team gi makhada pangthokre. Thorom aduda I ahum laktagi hena dan tawba mi singda certificate loinina khudol pot piki. Program aduda RIMS ki Director Professor A. Santa Singh, RIMS Hospital ki Medical Superintendent Professor N. Sanjeev Singh, RIMS Blood Donors Community ki Advisor Professor Brozen Singh Akoijam, Head of Department Transfusion Medicine Department Professor A. Barindra Sharma amasung RIMS Blood Donors Community ki Advisor Dr. Lystrom Trinity Maitena Saruk Yakhi. Thorom aduda Professor A. Santa na hakibada asi dukan da laiba fangde adubu asi yamna darkar oi haujik dan tauba yamna watli mioi bagi punsi kananaba dan tauba masing hengket hanbiyu amasung media dagi lakpa miyam gi mateng dagi dan tauba yam khalapa oidasanu haina haki Till now, we cannot, these bloods are not available or we cannot manufacture, it's not available in the shop. So we still require the donors and requirement, someone is told, is quite huge. So, and this blood is so essential to save the lives and to save the, or so many loved ones.
So it's necessary to donate the blood. And there is no harm in the donating the blood. Ziribam district ki maru oiba lambi oiriba jiri tipai muk lambi JT road lambi matam kuinadagi sembi dena laibadagi Jingdong lekai Women Association na sem naba demand tawraduna tha asagi tang tara nithoi dagi hauduna pung nifu nipal gi oiba JT road lambi thingzinba haukibana maram oiraga sathok sasinda akai ba kaya oire Hauzik faubadi thokaning de ba thodok sing thokpagi paw leitri Ziribam police na su kanangak senbagi thabak paikhatli Thazaba yaba paugi likun amagi matung inna hauzik faubagi oina mari leinaba authorities singna ban kauriba singda wafam ama fauba hairakpa leitri masina maram oiraga Ziribamda leiriba CSO sing kaya punna ngasi makha taba akanba khongjang sangsinaba sem sakre ningsingba yai ban kauriba loop asina JT road sembagi matangda thabak amata lokhatrabadi National Highway 37 yaungna lambi thingani haibagi wafam su leikrabani Miyamgi lifeline oiriba NH37 lambi asi namthakiba natraga kinthakiba yabagi mawongda leire masigi matangda All Ziribam United Clubs Association gi president Mutum Maipak Sana Mangangna paumi singda fungdorakpada Samu punbi gular thol haina khangnariba khul asi chahi khudingi turel ising ichawna sawrakpa matamda turel mapanda leiba yum ayamba thumjinba ningkhaiba tawthokiba kaya leikre Adubu hauzik khwaidagi laibak thibadi Ziri turel manakta satnariba NH37 Samu punbi Ziri Imphal chariba lambi asi namthaba haure Hariba mafam asi turen torban ngak senaba Manipur lengakna matam chana thabak paikhat piramba tarabadi hauzik khudong thiba nangliba asi nangamdaba su yai Chahi manga gi mamangdasu All Ziribam United Clubs Association na Ziri turel torban asi gi matangda media gi khutangda lengakta report pikhat ke basu leikrabani Ngasi faubada turel torban asi ngak senbida banamaram oiraga mamangi turel ising ichaw dasu yum manga gi mathakta hena takthoki basu laikre maram aduna hauzik yamna maru oiriba NH37 niyam gi lifeline oiriba lambi asi namthakiba natraga kinthakiba yabagi mawongda laire maram aduna athuba matamda mari leinabo authority na mityeng changbinaba azukana appeal tawrakli मफमसी नमथब हौरबा मफम सिदनी मफमसी रिवर बैंक तुरेन से प्रोटेक्शन तौनब लंबी नेशनल हाईवे प्रोटेक्शन तौनबी मणिपुर गवर्नमेंट मतम चाना थबक पाखत पीरम तारगदी यौरमोय चाही मंगामुकी ममांगदसु ऑल जिबा यूनाइटेड क्लब एसोसिएशन रिपोर्ट मीडिया खुद पीजबनी फाउबदा रिवर बैंक से प्रोटेक्शन तौबीदबनी लंबी प्रोटेक्शन तौबीदबनी ममांग जुम मंगा की मथक्ता तुरेन की इरोनुंग चतखरबनी मरम अदुना अखोय हुजिक यामना मरुओइबा नेशनल हाईवे अखोयगी लाइफलाइन ओइबा 37 से थोंग यादबा नत्रगना चिंगिंग हाइबदु नतबिदा हाइरिबा लंबी से एनी मोमेंट नमथगिबगी किंथगिबगी फियो अमदा लैरे मरम अदुना मरि लेनबा अथॉरिटी ना मियंग चंगिनबा अजुगाना फिल तौजिन Donating blood is an act of solidarity. Join the effort and save lives. Habahiramda blood donation camp ama State Blood Cell NHM Manipur Voluntary Health Association Wangkai, Association of Voluntary Blood Donor Thobal Bazar, Manipur People Resources Development Association Bisnupur, Zenims Blood Bank Puna Kotsam Naduna Wangkai Delaiba, Manipur Voluntary Health Association Gi Conference Solda Pangtokre. Thoram aduda Manipur Voluntary Association gi Secretary Longzam Surendra Singh na haikibada program asigi maru oiba pandamdi Manipur da igi award pa kaya mayok nariba asi kharada oida basu kokna ba haiduna State Blood Cell Janims Hospital amadi district kuding da laidiba blood unit sing asida volunteer sing sina chang naina e donate tawna bagi damakta blood donation camp asi pangthok chabani haina fungdokhi Red Cross Society amadi tongan ba organization kaya na matyang pangbirapa asigi damakta su thagat ba fungdokhi Hujiki Manipur da blood ki award pa si leitanam gi damakta tongan ba akhoi anuba volunteer sing siga khoina encourage toga mayam da awareness piraga अखोगी स्टेट की ओइबा कैलेंडर अमा सेमगा अखोगी स्टेट ब्लड सेल लेरिबा जेन हॉस्पिटल अमदी जेनिम्स की अदुगा डिस्ट्रिक्ट खुदुमता लेबा ब्लड यूनिट सिंगसिदा अखोगी वॉलंटियर सिंगसिना जना अखोगी पेरिडिकल ओइना हाइदि मतम चाना चांग नाइना अखोगी डोनेशन तौनु की दमकता
अदुगुम्बा स्टेप अमा ngasi Manipur voluntary health association na lead toroga honajabani Sigi thauram asiga mari leinana Manipur Voluntary Health Association na sinbirakanda I invite to be Fal East District Branch ki Ahmad Nabasandra Vice Chairman ni aduga Secretary Dr. N Amul Kumar ai samag Chairman aduga ai nakta lengsil dana lebasina blood coordinator haitare ko Biroji Devi adanga sisi akoi yamna nungai badi karino haikanda yamna atuba matamda paw phongmodagi aikoi na hanadagi khoina sum kare haigadagi anu missing si donor ohening bagi pandam du leiba aduna MU gi sata satri mayamama aikoi gi Secretary Dr. Amulna mana organize to kanda pubi raktana ngasi donation se saruk yaba masi yam sathina nungai aduga aina public miyam da hygienic badi EP ba matam da kainta singnebi ganu EP ba haibasina miyoi ba magi thawai kan gadoribani amarom da yengorga di miyoi ba amatta nati miyoi ba mari gi thawai kan ba yai RPF के लेफ्टिनेंट कर्नल इरोम इबो तोंबी अलाइस काइडुंगबा चाही यांखै तरुक अपोपा लेखिद्रबा इरोम गुनो लेफम नाम्बोल थांगटेक्तगी मियोय अमा नम मणिपुर गवर्नमेंट दा सरेंडर तौरकले हाइना सोशल मीडिया दा थागतुना प्रोपागेंडा तौरिबसिगी मटांगदा मियामदा सेंगदोक्चरी हाइना RPF के असिस्टेंट सेक्रेटरी पब्लिसिटी बंकिमना थादोरकवा सेरोल अमना हाइडी Cerol aduna makha taraduna irom ibo tombi party manunggi oiba miyoi singi sel yenthok yensin tawbagi thabak sinaduna leiba miyoi amani matam kharagi mamangdagi sinari ba thabakta mawong maril tadaba yaurakpadagi tigatpada finance department na kaithagi ba marup singda pinaba senfam lupa lakh tara humdoi lising nifu mathoiga chamnga irom ibo tombi na lana sizina kre khanglakpa amadi makha tana tigatpadagi party thadoktuna chen kiba michel amani Sinaba thabak amata mai pakna tawbang amdaba mapukchel sepa irom ibo tombi gumba fawham gumba amana RPF tagi thoki bada chang tagadaba natte asigumba mathong hoktaba pukchel sengdaba miyoi amana yekna bada surrender tawki bada RPF na kaidangwai dasu imalai bak ning tamnabagi chang siliba lanjang asidagi ninghan naba tawroi haina haidi RPF ti yeknaba oiriba India lengaka Manipur gi ning tambagi wafam khaktada wari sanaba natana atai karigumba maram amatada wari sanaroi haibasi achetpa firepni mathong hoktaba party da chanatraba miyoi amana surrender tawbada Manipur lengakna Delhi gi mapuna chalbina bagi damak yamna mai paklaba amagum propaganda tawribasi hanthabathaki propaganda ni haina cherol asda palli World Blood Donors Day Gamari Lenina 39 Assam Rifles Sri Kona Battalion Headquarters 21 Sector na Inspector General Assam Rifles East Kilichung Makata ngasi Silchar Medical College amadi hospital ga khutsam naduna blood donation camp ama unit hospital da pangthokre ngasi gi thoram aduda nupi ama yauna punna miyoi kuntaruk na expert medical team gi meeting makhada EPK Donating blood is an act of solidarity. Join the effort and save lives. Slogan gi matung inna. Ngasi EP kiba aduda tang na fongba e makhal yauna. Punna bottle kuntaret ki e donate to kibaga loinina. Blood bank team na blood donor singda certificate singsu piki. Pau gi merak thatna atin babre amatang rominasi. Break matung taram nokjari makhataba pau pizari Thobal Club amasung akoibagi phibam ngak senbada club ki achoba thodang lai haina Hairok Assembly Constituency gi MLA Dr. Thokchom Radesh Yamna phongdokre Wafam asi ngasi Khuman Youth Development Club KYDC Hairok Part 3 lingkhat khebagi ahan ba mapu kumon thoram ga mari lenina club asna silaga pangthokpa World Environment Day gi thoram da MLA Radesh Yamna phongdokhibani Mahakna makha taraduna environment haibasi makhal ani sui ahan bana physical environment amadi ani shubadana human environment ni aikhoi ge akoibida lairiba uwa chingpa turel lamlaki sa uchek sing pumnamak physical environment ni aduga mioi ba masel loina dinariba punna khunda minariba asna human environment ni environment makhal ani asi fana thambangam laba matam aduda aikhoi ge punsi asi hingbada nungai ni hingba ngami
Punsi haibasi aikoina taibangda hek khongdarakpadagi hauraga thawaiga hakchanga khaidoknadriba fawbagi khongchat adubuni khongchat asida aikoigi hakchang asi narak yeglakanu haiba yaroi ahal oisilakanu haibasu yaroi adubu aikoina environment ani asi fana thamlabadi anaba amasung ahal oisilakpadagi khara makhaidi ngakthokpa ngamgani maram aduna aikoina aikoigi akoibagi pibam ngak senba haibasi yamna maktangai fade haiki Apaba ising nungsit akoy bagi pibam ama semgat na bahot na bada ay koy pumnamak thawdang lawmin na ba jangi hauziki matamda plastic ki potlam ga hena sizin na rapa asi afaba natte plastic sing adu recycle tawraga atopa kana bahiram amada sizin na bagi tangai fadaba laire haiki Kunaida club amagi thawdang sing paladuna MLA Rajesh Yamna hai Club na laikai aduda lairiba pension fangadaba ahal sing laingang na piriba lukrabi singgi hakchangi pibam soinairaba singgi scheme amadi ujawala gas asina chingba kanaba sing fangdriba kana lairi thidok piduna makhoi sing adu kanaba fangnaba honabiu club singna politics gi lapthok na laibiu laingang na piriba khudong chaba sing fangnaba club singna honabada chap manana honabinaba aikhoi punna nungai na hingminana ba afaba environment amasangbat minasi haiki Hairok A sida mayai kaba chinjaki isu asi aruba tangka kamada yaurakle habagi nungai taba fongdok laduna emela na makata na haikibada Hiram asida club na police ka kutsam naraga drug ta laichu raba singbu mahausa gi punsida halakna ba thabak pakhat piu drug ki isu asi lum na lawbaga loinina Hairok A sigi mafam chaba amada drug addict singbu lem na layeng na ba layeng fam ama hangdok na ba MLA ama oina akhang ahai singtana ri haiba wafam su thamki Environment ani thoy physical environment silai ba akoigi uwa hawa nungsit ising mai sing mai mayams ani subada karam banore kana mi ga marakta mi oi ba khoise sigi human environment sigu yam maru oi ba ana environment ani se akoi yam na gyan ta ba mun na khangjin ba dakar lai an bada mi oi ba khoina nungai nge haradi mayam khanggira mane akoi se Punsi se kari no masa osa dana bela sam jam jam takira me am sabira punsi su kai sunate punsi bese au bamaga aroi bama hau wadi loi bau sapa okpa si ba hek okpa si dorobani si bagi bau wi sapa gi journey se si khongsat sida apoi laina la kani allo sila kani laina se ma thingo suang amaroi allo ra kono suya yar roi adu laina na bata akan laina na daba naraga sam numaina Kunci sang lagi ba, hal so oira kono yara tu oiba kan yam numai na hal oigi ba, madu oina bi damukta aku ni environment siam maru oi. Kangleipak Students Association KSA amadi Rusa Manipur anina sinduna ngarang dagi hauduna numit nini chupna sa tharakpa seminar on implementation of National Education Policy 2020 ngasi loisin kre. Seminar adu loisin bagi thoramda KSA gi General Secretary Johnson Thiam na fongdokibada National Education Policy gi provision singda yauriba local content syllabus sing lamdam asigi angang singna tamgadawriba larikta syllabus ama oina yahon ba ama mathautai Numit nini chupna sa thariba seminar asida warep kaya lauduna resolution lauraba matungda mari leinaba lengakta pisinduna lamdam asigi education bu manglomda jangsin naba hotnagani haina fongdokhi Seminar asigi maru oiba pandamdi India ki oina honglakliba education system asida Manipur su thengthadana yahong naba hotnaba amadi naha singbu skilling pijuna hauzik amadi tungda lamdam asida darkar laiba sing fanghanaba hotnaba mahairoi singna tamgadaba syllabus adu curriculum design tawduna Kangleipak Manipur bu education reform asida yahongduna mahairoi singbu matamgi matung ina semduna malemda fida ama kanba ngamnaba hotna hogadabani haina fongdokhi New education policy asili yauriba provision singa sigi maruiba local contest syllabus amasung kai curriculum reform tawliba amadi angang singi syllabus ta yahom ba sangi aduga ngasigi akoina nimini suna pantok sariba kai seminar program asigi region so lojaraga akogi mari leina ba lengal ta pisen jaraga akogi Manipur leiba education sector asi manglong na saksi bang hamri da makta kai mari leina ba lenga authority ta pisen jaraga kai CM chadri le jare Tungi Yumbi De-Addiction and Rehabilitation Center gi oina Marirak Suba Foundation Day gi thoramga mari lenyana Band of Hope ki Chief Functionary Thongnauzam Sarat Singh amadi Tungi Yumbi ki Chief Functionary Thinguzam Pradip Singh anina athoiba mitunglen oidina Moidang Puk Maning Laikai Imphal West Laiba Center asigi campus da pangthokre Thoram aduda Tungi Yumbi ki Chief Functionary Thinguzam Pradip Singh na mahaki warol da hai
Haukiba chahi khara asida Manipur gi kachin koya sinba thungna angakpa fangna naha singi marakta drug amasung alcohol da laicubagi chang yamna hengatle maduna lamdam gi samasta hakthengna na akai atoi kaya ama lehelle Hairiba nisa da laicuraba sing asibu makhoi gi achomba lambi da purakna bagi damakta rehabilitation center na achoba thodang ama lauri amasung lawba su darkar oigani haina haiki Rehabilitation Center na hairiba miyoi sing asibu makhoi gi hingbagi mahau khangalakpa afaba thabak kaya tawba ngamhalakpada natana makhoi na nisa chabana maram oiraga lairiba wakhal gi anaba sing adusu fabak ngamakani masina makhoi bu samas asigi masa mau faba tinjang kaijang daba na harol khunai ama oiba ngamhangani loinina samasi awonba amadi chawkhat thorang kaya da mayong yaba ngamgani haiki Makha tarakpada rehabilitation center ama mapung fana salaibada makhal kayagi samasya kaya mayok nagani samas ki tayo na bawa khalon sing amasung maru oina nisagi chaithyang fanglaba miyoi singi imung manunggi gyan tadaba sing laigani haiki loishilakpada layeng sang asigi chief functionary na rehabilitation center singbu mapung fana salaiba ngamnabagi damak amadi aphaba mirol puthokpa ngamnabagi damak praja singna matyang pangbiu haina puning chingsinki Pagi merak tatna atin babre amamuk nominasi. Break matung taram nokchari makhataba pau pizari Guwahati dagi Imphal tamna jana thakna ba potlam sing purakpa tata truck amagi driver yauna mioi ahum ren samgamari lenina sakhangdaba khulai pai basingna Imphal Dimapur NH2 ani dagi fa ki basing adu combined team amana matam jana rescue to bak ngamkre Sakhangdaba singna fa ki bidagi rescue to khraba mioi sing adugi mamingna driver MD Anwar jahi kuntrama thoi apokpa Abdul Rahman Uttar Pradesh ki Tutipur dagi amadi helper ani adugi mamingna Tausif apokpa MD Safin Uttar Pradesh ki Tutipur amasung MD Kalim apokpa laikhidraba MD Jamin Kawi Uttar Pradesh ki Hindu para khera dagini hairi Thogdok asi ngasi ayupung mangarom tabada NH2 Imphal Dimapur lambida tata truck yauna driver amadi helper ani punna mioi ahum sakhangdaba singna fakre habagi akaknaba paw ama hek fangbadagi special commando unit khabai soi amadi railway SP ki mityang makhada special commando OC LBB Kanandana luchingba commando team amadi Kangpokpi police station team kunithoi suba AR Kangpokpi post ki apunba combined team amana Tuijongven Kaichel Manbi area da thiba humbagi thabak sathabada fa kiba tata truck registration number UT 385300 asi ayupung mapal minute kunrom tabada fangbangam kibani hairi makhatana mafam aduda thiba humbagi thabak sathabada sakhangdaba khulai paiba sing adu NH2 gi chingda fa kiba miyoi sing adu hundok lamnaga chen ki hairi khudakta combined team aduna tata truck driver amadi helper ani adu tek takadina rescue toba ngamki Rescue to kraba miyoi ahum adu alugali de laiba Vijay Kumar Gupta kauba dukan mapu amada kutsina ki bakaloinina thodok aduga mari lenyana Kangpokpi police station na case amasu register tokre hairi Indo Nepal Friendship Organization na saknai raba miyoi kayada piduna lakpa lemzaningai oidaba Dr. BR Ambedkar International Award chahi asigisu ikai khumnabada Manipur dagi Dr. Naurem Sanatomba amadi Dr. Konthaujam Bimolasu yaurakle Award asi piduna ikai khumnarakraba Dr. Naurem Sanatomba hojik Manipur University gi Manipuri Department ta Assistant Professor oina thabak tawriba academician amani loinina Dr. Konthaujam Bimola CI College Bisnupur gi Manipuri Department ta Assistant Professor oina thabak tawribi mahairoi singbu lamjing lamtak libi ojani Mamang dasu tongan ba award kaya piduna ikai khumnakraba saknairaba academician amadi writer amasuni
Public Health Engineering Department PHED na ngarang thadorpa serol amagi matung inna Kangchuki Raw Water Main Pipeline adu hongdok hongjin tawbana maram oiraga Kangchup Rehabilitation amadi Kangchup Extension gi jurisdiction da June 19 fawba ising chang naina thabangam khiroi haina serol asna palli Imphal West Police amadi District Child Protection Unit aniga khutsamna duna FXB India Suraksha na sinduna nomagi oiba training program ama ngarang Imphal da pangthokre Thoram aduda Imphal West ki SP KSH Sibakanta Singh amadi Additional SP Lakshmi Thingbai Zamna Chief Guest oina saruk yaki Thoram asiga mari lenina SP Sibakanta Singh na human trafficking asi malemda khwaidagi laina paisa tanbagi sinfamda ahum suba thakta lairibani haina phongdokhi Manipur su human trafficking gi yawal asida hengalakpada natana Myanmar border sizinaduna atopa leba kaya dasu mioi kaya ama human trafficking gi lamda thadok thajin tawbagi achoba mafam ama oirakli haina mahakna makhataki Imphal East District Legal Services Authority ki Secretary Arsad Said Saha DCPO District Child Protection Unit Imphal West Yurembam Indramani Advocate Manipur High Court and former Chairperson Child Welfare Committee Imphal West Tiam Ras Kishore Singh Amadi Program Officer FXBIS Imphal Sunil Khoinaijam Maitei Su Thoram aduda saruk yaki June amadagi sanaba haukiba kang tournament Ziribam gi sorok atingbi Hillgard Community Hall da Youth Club SAYC Ziribam na sinduna El Rohini Kumar Roy Memorial Trophy gi manga suba Northeast Ziribam Mix kang tournament gi ngasi sanakiba final match da Sinlon Club na Laisiam Club pu Panjal Kunithoi Nepal da maitiba piduna Sinlon Club na champion aduga Laisiam Club na runners up takre Ngasi sanakiba final match aduda Laisiam Club na toss ngamduna maikai khanki aduga Sinlon Club na kang kapa hoki apiba matamda Sinlon Club na Laisiam Club pu Panjal Kunithoi Nepal da maitiba piduna winner takibani Best Jackfai winner women is Bindarani Devi Best Lamtha winner women O Shyamala Devi Best Jackfai winner man El Jingkhai Tomba amadi Best Lamtha winner man T.A. Santos da Selgi Manamatum su yentoki Ngasi loisinbagi thoram aduda Hillgard Gram Panchayat ki Pradhan L Samarendra Singh na Chief Guest Sorok Atingbi Youth Club ki President M Gopal Singh na President amadi Donor L Ranjit Kumar Singh na Dice da Famki Ngasi ki final match aduda M Noyo na referee oiki Ningsing bayay tournament asi Bijanagar da laiba L Ranjit Kumar Singh na mahaki laikhitraba mapapungi mamingda katpa trophy ni Aroibada maroiba pau among hana pizari Manipur Chief Minister na Kangpopi District Police Team da mana oina lupa lak terapi kre. Amadi amuko na sinduna protest day against the division policy of the government of India Habahiram da wakat mifam amanga si Kwakachal Bazar da from kre. Poni TV ki numidang Manipuri pau miyeng tabiri basingbu amokana krumzari.